ꯋꯥꯆꯞꯇ ꯁꯤꯌꯔ ꯇꯧꯔꯝꯕꯅꯦ ꯑꯗꯨ ꯕꯦꯛ ꯆꯠꯊꯣꯛꯑꯒ ꯉꯔꯥꯡꯗꯤ ꯂꯥꯏꯚ ꯇꯧꯍꯧꯗ꯭ꯔꯦ ꯉꯔꯥꯡ ꯁꯦꯇꯔꯗꯦꯁꯦ ꯇꯧꯒꯦ ꯇꯧꯕ ꯊꯦꯡꯕ ꯑꯩꯅ ꯇꯧꯒꯦ ꯇꯧꯀꯥꯟꯗ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯗꯣꯛꯈ꯭ꯔꯕꯅꯤ ꯇꯧꯗ꯭ꯔꯦ ꯃꯌꯥꯝ ꯒ꯭ꯔꯨꯞꯇ ꯁꯤꯌꯔ ꯇꯧꯈꯤꯕꯅꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯛꯄ ꯉꯥꯏꯒꯤꯁꯤꯀꯣ ꯃꯌꯥꯝꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯤ ꯃꯤ ꯈꯔ ꯌꯥꯝꯃꯒ ꯅꯨꯡꯉꯥꯏ ꯃꯊꯪꯗꯩꯗꯤ ꯇꯥꯏꯃꯤꯡꯁꯦ ꯐꯤꯛꯁ ꯑꯃ ꯊꯝꯃꯒ ꯇꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯇꯥꯏꯃꯤꯡꯁꯦꯀꯣ 8:30 ꯅꯠꯇ꯭ꯔꯒ 9 ꯊꯦꯡꯉꯕꯗ 7 ꯁ꯭ꯋꯥꯏꯁꯦ ꯀꯔꯝ ꯀꯥꯟꯗ ꯇꯧꯁꯤꯒꯦꯗꯣ ꯍꯣꯔꯦꯟ ꯃꯌꯥꯝ ꯇꯧꯔꯒ ꯍꯥꯏꯅꯔꯁꯦ Opposite A Brother S24 10 edition versus Moto S60 versus Realme 14 Pro camera video kanna hena fani hai camera video gi damakta di Samsung Galaxy S24 fan edition sina na farani camera am seng bani ko fan edition series Samsung ge adugi phone jing aduga compare to matam Realme 14 Pro Plus ka se moi adum megapixel ka sam chaw chaw na wang habjat batuga reality da practical da ta thoboi no dhorakpada di ta yada ko Samsung gi 12 megapixel du na hena fazana process to moi sensor ja phaba hapani moi ni hena dum nungai hai tare barbin thozab yamba gp otp verify to ba yada se kamaina hangani hai gp otp verify to ba yada ba kaino to bra hai se bank ta link lai mobile phone do hapaga gp do activate to ge hadana install to salakanda OTP lak matamda verify to bangam da bagi wara natragana kamaina verify to ba yade asi kamaina oidino barbin link thozab mathangi dagidi ko ai community post ta ai keno toroge poll ama hapage aduga mayam jida mayam gi mot lawrage timing je ko Saturday Sunday je karam kandagi live tawsike timing do ni pung 9 makhai 8 sai ko bisida ko mars da karam mai phagadagi haido ai adumaina poll ama tawraga mayam gi na khwaidagi yamna poll tawrapa hai tare khwaidagi masing yamna poll tawrapa timing du da chap chap sana tawrabji live se hawna adumaina oina tawjarage verify tawba ngamde yamba hai adudi install tawraganda adumaina OTP verify tawba ngamde haido link to eno tawdabra maram je ani ahum laine khale amana bank link oi link bank ka link oi dabo number yaudra di yaroi ko adu yara yauraga somo sim1 da hapa 2 da hapa lebne adu sim1 da hapa ga di hena nungai bne ko simani hujiti phone amda simani lo support tawda aduga
ꯑꯍꯨꯝꯁꯨꯕ ꯃꯔꯝ ꯑꯃꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖ ꯕꯦꯂꯦꯟꯁ ꯌꯥꯎꯗ꯭ꯔꯕ ꯃꯦꯟ ꯕꯦꯂꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯟ ꯕꯦꯂꯦꯟꯁ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯍꯧꯖꯤꯛꯀꯥꯟ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯀꯥꯞꯄꯤꯁꯦ ꯃꯦꯁꯦꯖ 100ꯇꯒꯤ ꯍꯦꯟꯅ ꯐꯪꯗꯕꯅꯦꯕ ꯃꯦꯁꯦꯖꯀꯤ ꯂꯤꯃꯤꯠꯇꯨ ꯗꯦꯇꯥꯗ ꯃꯥꯒꯤ ꯂꯤꯃꯤꯠꯇꯨ ꯂꯣꯏꯊꯣꯛꯈꯤ ꯇꯥꯔꯗꯤ ꯃꯦꯁꯦꯖ ꯊꯥꯕ ꯌꯥꯗꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯕꯦꯂꯦꯟꯁꯀꯨꯝꯕ ꯑꯃ ꯂꯨꯄꯥ 10 ꯀꯩꯒꯤꯅꯣ ꯖꯤꯑꯣꯒꯤ ꯀꯨꯏꯔꯕꯅꯤꯅ ꯀꯥꯞꯇꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯖꯤꯑꯣꯒꯤ ꯑꯦꯌꯔꯇꯦꯜꯒꯤ ꯂꯣꯏ ꯂꯩꯕꯅꯦ ꯑꯗꯨꯝꯕ ꯑꯃ ꯀꯥꯞꯁꯜꯂꯀꯥꯟꯗ ꯃꯦꯁꯦꯖ ꯁꯦꯟ ꯇꯧꯕ ꯌꯥꯔꯕ ꯑꯗꯨ ꯃꯦꯁꯦꯖ ꯁꯦꯟ ꯇꯧꯕ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯑꯗꯨꯒ OTPꯗꯣ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯒꯗꯤ ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯑꯟꯏꯟꯁꯇꯣꯜ ꯇꯧꯊꯣꯛꯑꯒ ꯑꯃꯨꯛ ꯅꯧꯅ ꯏꯟꯁꯇꯣꯜ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣ ꯃꯗꯨ ꯑꯩꯅ ꯈꯟꯕꯗ ꯕꯛꯁ ꯑꯣꯏꯒꯗ꯭ꯔꯥ ꯑꯣ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ SBIꯒꯤ ꯌꯣꯅꯣꯒꯨꯝꯕ ꯂꯩꯗꯅꯀꯣ ꯌꯣꯅꯣꯒꯨꯝꯕꯗꯨꯁꯨ ꯑꯦꯟꯗ꯭ꯔꯣꯏꯗ ꯚꯔꯖꯟꯁꯦ ꯌꯥꯝ ꯂꯦꯇꯦꯁ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯞꯄ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨ ꯐꯥꯎꯕꯗ ꯌꯥꯗ꯭ꯔꯒꯗꯤ ꯃꯣꯏꯒꯤ ꯒꯨꯒꯜ ꯄꯦꯒꯤ ꯑꯗꯣ ꯀꯁꯇꯃꯔ ꯀꯦꯌꯔꯒꯤ ꯑꯗꯨꯗꯝ ꯆꯪꯉꯒ ꯃꯣꯏꯗ ꯃꯦꯁꯦꯖ ꯆꯦꯠ ꯇꯧꯕ ꯀꯥꯟꯗ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯍꯥꯏꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯔꯝꯁꯤꯡꯗꯨꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯇꯥꯏꯃꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯁꯦꯠ ꯇꯧꯒꯦꯅ ꯈꯜꯂꯦ ꯄꯨꯡ 9:30ꯗꯒꯤꯅ 8 ꯁꯤ ꯑꯍꯨꯝꯁꯤꯗ 9:30 8 ꯅꯠꯇ꯭ꯔꯒꯅ 8:30 ꯑꯁꯤ ꯑꯍꯨꯝꯁꯤꯗ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯀꯩ ꯃꯣꯠ ꯂꯩꯒꯦ ꯇꯥꯏꯃꯤꯡꯁꯦ ꯉꯟꯕ ꯑꯣꯏꯔꯥ ꯊꯦꯡꯕ ꯑꯣꯏꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯁꯨ ꯑꯩ ꯄꯣꯁ ꯑꯃ ꯍꯣꯔꯦꯟ ꯑꯁꯤ ꯂꯣꯏꯕꯒ ꯑꯩ ꯑꯗꯨꯝ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇꯨꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯄ ꯇꯥꯏꯃꯤꯡꯗꯣ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯇꯧꯔꯛꯄ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯗ ꯑꯩ ꯇꯧꯅꯕ ꯍꯣꯠꯅꯖꯔꯒꯦ ꯕꯔꯕꯤꯠ ꯅꯤꯡꯊꯧꯖꯝ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯍꯧꯖꯤꯛ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯉꯣ ꯑꯗꯨ ꯌꯥꯒꯅꯤꯗꯤ ꯈꯜꯂꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯤꯕ ꯀꯩꯅꯣ ꯒꯨꯒꯜ ꯄꯦꯁꯨ ꯑꯞꯗꯦꯠ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯞꯗꯦꯠꯇꯣ ꯂꯦꯇꯦꯁ ꯑꯣꯏꯕ ꯚꯔꯖꯟ ꯅꯠꯇꯕꯒꯤ ꯌꯥꯗꯕꯒꯁꯨ ꯑꯗꯨꯝ ꯕꯛꯁ ꯂꯩꯕꯁꯨ ꯌꯥꯎꯕꯅꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯉꯁꯤꯗꯨ ꯑꯩꯁꯦ ꯉꯔꯥꯡ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯁꯨ ꯑꯩ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯂꯥꯏꯚ ꯇꯧꯒꯦꯅ ꯑꯩ ꯈꯟꯖꯕ ꯃꯃꯥꯡꯁꯨ ꯑꯩ ꯍꯥꯏ ꯁꯦꯇꯔꯗꯦ ꯉꯔꯥꯡꯁꯦ ꯂꯥꯏꯚꯁꯦ ꯑꯩ ꯊꯥꯒꯦꯗꯤ ꯑꯩ ꯌꯥꯝ ꯅꯤꯡꯁꯤꯡꯖꯩꯀꯣ ꯅꯤꯡꯁꯤꯡꯕꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯆꯥꯛ ꯀꯩꯀꯩ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯁꯜꯂꯛꯑꯦꯕ ꯑꯗ ꯑꯩꯁꯦ ꯂꯥꯏꯚꯁꯦ ꯇꯧꯁꯤꯔꯗꯤ ꯈꯜꯂꯝꯃꯦ ꯑꯗꯣ ꯊꯦꯡꯉꯦꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯇꯨꯝꯅꯕ ꯀꯩꯀꯩ ꯑꯗꯨꯝꯕ ꯃꯇꯝꯁꯦ ꯌꯧꯔꯕꯅꯤꯅꯀꯣ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯔꯔꯣꯏꯗ꯭ꯔꯥ ꯑꯩ ꯊꯦꯡꯉꯕꯅꯤꯅ ꯈꯪꯗꯕꯒꯤ ꯑꯗꯩꯗꯤ ꯃꯌꯥꯝ ꯄꯨꯂꯞ ꯍꯥꯏꯗꯤ ꯃꯤ ꯃꯁꯤꯡ ꯈꯔ ꯌꯥꯝꯅ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯅꯨꯡꯉाꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯡꯕꯒꯤ ꯑꯩꯅ ꯉꯔꯥꯡꯗꯣ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩ ꯉꯥꯏ ꯂꯩꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯄꯨꯡ 9:30 ꯇꯧꯒꯦꯅ ꯑꯩꯁꯦ ꯈꯜꯂꯒ ꯑꯩ ꯒ꯭ꯔꯨꯞꯇꯗꯤ ꯍꯥꯏꯐꯦꯠ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯗꯤ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯈꯤꯕꯅꯦ ꯃꯌꯥꯝꯗꯗꯤ ꯍꯥꯏꯐꯦꯠꯇꯤ ꯈꯪꯍꯟꯈꯤꯕꯅꯦ ꯍꯧꯔꯁꯤ ꯃꯌꯥꯝ ꯆꯪꯁꯤꯟꯕꯤꯔꯛꯑꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯅ ꯇꯥꯏꯃꯤꯡ ꯑꯃ ꯁꯦꯠ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝ ꯍꯥꯏꯅꯕ ꯂꯩꯇꯅ ꯑꯗꯨꯝ ꯂꯥꯏꯅ ꯈꯪꯅꯕꯩꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯒꯦ ꯁꯣꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯥ 1V2 ꯂꯣꯟꯆ ꯇꯧꯗꯧꯔꯤ ꯀꯌꯥꯝ ꯐꯒꯗꯧꯕ ꯃꯥꯜꯂꯤ ꯍꯥꯏ ꯁꯣꯅꯤ ꯑꯣꯀꯦꯟ ꯍꯨꯏꯔꯦꯝꯅ ꯁꯣꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯥ ꯍꯣꯏ ꯂꯣꯟꯆ ꯇꯧꯔꯅꯤ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯎꯔꯦ ꯃꯣꯏꯒꯤ ꯇꯤꯖꯔꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯊꯣꯛꯂꯛꯄ ꯌꯥꯎꯋꯦ ꯁꯦꯠꯇꯤꯡ ꯍꯥꯏ ꯃꯣꯏꯒꯤ ꯀꯦꯃꯦꯔꯥꯒꯤꯗꯤ ꯁꯣꯅꯤꯒꯤꯗꯤ ꯌꯥꯝ ꯐꯩ ꯃꯣꯏꯒꯤ ꯁꯦꯟꯁꯔꯗꯣ ꯃꯁꯥꯅꯁꯨ ꯁꯦꯝꯖꯕ ꯁꯦꯟꯁꯔꯅꯤꯀꯣ ꯑꯌꯥꯝꯕꯅ ꯐꯣꯟꯁꯤꯡꯗ ꯑꯐꯕ ꯁꯣꯅꯤ IMX ꯀꯥꯏꯅ ꯍꯧꯖꯤꯛ LYT ꯀꯥꯏꯅꯒ ꯀꯦꯃꯦꯔꯥꯒꯤ ꯁꯦꯟꯁꯔ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯁꯥꯕ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯕ ꯑꯗꯨꯝꯕ ꯁꯦꯟꯁꯔ ꯉꯥꯛꯇꯅꯦꯕ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯩꯁꯦ ꯑꯗꯩꯗꯤ ꯑꯇꯥꯡꯕ ꯑꯩꯈꯣꯏ DSLRꯗꯒ ꯁꯤꯖꯤꯟꯅꯔꯤꯕ ꯁꯦꯟꯁꯔꯁꯦ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯕꯨ ꯁꯦꯝꯁꯪꯒꯤꯁꯨ ꯁꯦꯟꯁꯔ ꯂꯩ ꯑꯗꯨ ꯁꯣꯅꯤꯒꯤꯗꯤ ꯌꯥꯝ ꯐꯩꯌꯦ ꯑꯗꯣ ꯃꯣꯏꯅ ꯀꯦꯃꯦꯔꯥꯒꯨꯝꯕ UI ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯌꯨꯖꯔ ꯏꯟꯇꯔꯐꯦꯁꯁꯦ ꯃꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯁꯣꯅꯤꯒꯤꯁꯦ ꯑꯗꯨꯕꯨ ꯃꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯁꯦ ꯍꯥꯏꯗꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯃꯣꯏ ꯍꯦꯛꯇ ꯀꯣꯁ ꯀꯠꯇꯤꯡꯗ ꯋꯤꯛ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔ ꯍꯥꯞꯄꯤ ꯑꯗꯨ ꯀꯔꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯕ ꯑꯩꯉꯣꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨꯃꯛꯇꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯗꯨ ꯌꯦꯡꯉꯀꯥꯟꯗ ꯑꯣꯚꯔꯑꯣꯜ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯃꯌꯥꯝꯗꯣ ꯂꯣꯟꯆ ꯇꯧꯔ ꯃꯇꯨꯡꯗ ꯀꯔꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯔꯤ ꯀꯔꯤ ꯃꯉꯣꯟꯗ ꯐꯤꯆꯔꯁꯤꯡ ꯌꯥꯎꯔꯤꯅ ꯈꯜꯂꯒ ꯑꯗꯨ ꯌꯦꯡꯉꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯑꯗꯨ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯁꯣꯅꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦꯀꯣ ꯁꯣꯅꯤꯒꯨꯝꯕ ꯑꯗꯩ ꯍꯧꯖꯤꯛ ꯑꯃ ꯅꯣꯀꯤꯌꯥꯒꯤꯁꯨꯀꯣ ꯐꯣꯟ ꯅꯧꯅ ꯑꯃ ꯂꯣꯟꯆ ꯇꯧꯅꯦꯅ ꯇꯧꯈ꯭ꯔꯕ ꯃꯥꯜꯂꯦ ꯂꯨꯃꯤꯌꯥ 100 ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯑꯗꯨꯒꯤ ꯐꯣꯟꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯤꯆꯔꯁ ꯃꯌꯥꯝꯗꯨꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯁꯀ꯭ꯔꯤꯟ ꯃꯆꯥ ꯑꯃꯒ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯊꯕꯛ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯀꯥꯏꯅꯒ ꯐꯣꯟꯁꯦ ꯎꯞꯁꯜ ꯂꯩꯅ ꯐꯣꯟ ꯑꯃ ꯂꯥꯛꯄꯗ ꯀꯅꯥꯒꯤ ꯐꯣꯟꯅꯣꯅꯦ ꯀꯥꯏꯅ ꯂꯩꯈꯠꯂꯒ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯐꯣꯟꯗꯨꯗ ꯃꯅꯤꯡꯗꯨꯗ ꯗꯤꯁꯄ꯭ꯂꯦ ꯃꯆꯥ ꯑꯃ ꯌꯥꯎꯖꯔꯕꯅꯤꯅ ꯑꯗꯨꯝ ꯎꯕꯗꯣ
ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯧ ꯃꯥꯟꯕ ꯑꯩ ꯑꯗꯨꯃꯥꯏꯅꯁꯨ ꯈꯜꯂꯤ ꯁꯣꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯁꯣꯏ ꯅꯨꯡꯉꯥꯏꯅꯤ ꯍꯧꯖꯤꯛꯇ ꯏꯌꯥꯝꯕꯒꯤ ꯂꯥꯏꯚ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯗ ꯉꯥꯏꯔꯤꯅꯤ ꯍꯥꯏ ꯇꯣꯝꯕ ꯃꯤꯇꯩꯅꯤ ꯍꯣꯏ ꯇꯣꯝꯕ ꯑꯩ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯃꯥꯡꯗꯗꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩꯅꯁꯨ ꯇꯧꯅꯦꯅ ꯑꯗꯨꯒ ꯉꯔꯥꯡ ꯇꯧꯍꯧꯗꯕꯒꯤ ꯉꯁꯤꯁꯦ ꯉꯁꯤ ꯑꯃꯨꯛ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩꯁꯦ ꯃꯇꯝ ꯌꯥꯔꯤꯈꯩꯗꯤ ꯑꯩꯅ ꯐ꯭ꯔꯤ ꯑꯣꯏꯔꯛꯄ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯇꯝꯁꯤꯅ ꯍꯦꯛꯇ ꯊꯦꯡꯕ ꯈꯣꯠꯄ ꯇꯥꯏꯃꯤꯡꯁꯦ ꯆꯥꯟꯅꯗꯕ ꯑꯣꯏꯕ ꯑꯗꯨꯗ ꯑꯩꯅ ꯂꯥꯏꯚ ꯇꯧꯁꯜꯂꯨꯔꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯑꯗꯩ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯃꯌꯥꯝ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯒꯤ ꯇꯧꯗꯕꯅꯤ ꯑꯗꯨꯅ ꯃꯊꯪꯗꯩꯗꯤ ꯇꯥꯏꯃꯤꯡꯕꯨꯗꯤ ꯁꯦꯠ ꯇꯧꯔꯒ ꯇꯧ ꯇꯥꯔꯒꯗꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯪꯉꯅꯤ ꯑꯗꯨꯏ ꯃꯊꯛꯇ ꯌꯥꯝꯃꯒꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯗꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯌꯦꯡꯉꯤꯕ ꯀꯥꯡꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯁꯨ ꯁꯥꯟꯅꯕꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯅꯕ ꯍꯥꯏꯅ ꯈꯜꯂꯤ ꯁꯩꯗꯨꯔ ꯔꯥꯃꯟꯅ ꯁꯦꯝꯁꯪꯒꯤ 5G ꯑꯃ 2025 ꯂꯨꯄꯥ 50,000 ꯑꯃ ꯍꯥꯏꯕꯤꯌꯨꯕ꯭ꯔꯣ ꯍꯥꯏ ꯁꯦꯝꯁꯪꯗ ꯂꯨꯄꯥ 35,000ꯒꯤ ꯔꯦꯟꯖꯇ 5Gꯁꯨ ꯑꯣꯏꯕ ꯈꯤꯇꯪꯗꯤ ꯀꯨꯏꯔꯦ ꯁꯦꯝꯁꯪꯒꯤ ꯑꯅꯧꯕ ꯍꯧꯖꯤꯛ 5G ꯔꯦꯟꯖ 5Gꯒꯤ ꯐꯣꯟ ꯍꯥꯏꯇꯥꯔꯦꯀꯣ ꯂꯨꯄꯥ 35,000 ꯔꯦꯟꯖꯁꯤꯗ ꯂꯣꯟꯆ ꯇꯧꯗꯦ ꯃꯃꯥꯡꯉꯩꯗ ꯈꯔ ꯇꯧꯈꯤꯕꯗꯣ M15 ꯀꯥꯏꯅ ꯂꯩꯗꯣ M35 ꯀꯥꯏꯅ ꯂꯩꯗꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯨꯄꯥ 35,000ꯒꯤ ꯔꯦꯟꯖꯇꯀꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯦꯝꯁꯪꯗꯒꯤ ꯍꯦꯟꯅ ꯐꯕꯁꯦ ꯑꯩꯅ ꯁꯖꯦꯁ ꯇꯧꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜꯃꯤ P3ꯁꯦ ꯑꯗꯨ ꯑꯣꯏꯅ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ ꯃꯗꯨꯒꯤ ꯐꯣꯟꯗꯣ ꯌꯥꯝ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯌꯥꯝ ꯐꯔꯦ ꯕꯦꯇ꯭ꯔꯤꯁꯨ 6,000 mAh ꯑꯣꯏꯔꯦ ꯑꯗꯨꯒ ꯌꯥꯝ ꯐꯔꯤꯁꯤ ꯃꯥꯒꯤ IP ꯔꯦꯇꯤꯡꯁꯦ IP69 ꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟ ꯑꯣꯏꯕꯁꯦ ꯏꯁꯤꯡ ꯆꯣꯠꯄ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯌꯥꯔꯅꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯑꯥꯏꯐꯣꯟꯒ ꯀꯦꯃꯦꯔꯥꯒ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅꯐꯥꯎ ꯌꯥꯅꯤ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯔꯦꯇꯤꯡꯗꯨꯅ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯔꯤꯌꯦꯜꯃꯤ P3ꯗꯣ ꯑꯗꯨꯝ ꯐꯩ ꯑꯗꯨꯕꯨ ꯁꯦꯝꯁꯪꯒꯤ ꯑꯣꯏꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯅꯧꯕ 35,000 ꯔꯦꯟꯖꯁꯤꯅ ꯌꯥꯝ ꯂꯦꯇꯦꯁ ꯑꯣꯏꯕ ꯂꯣꯟꯆ ꯇꯧꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯐꯣꯟꯁꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯐꯣꯟ ꯑꯣꯏꯗꯣꯏꯅꯤ ꯂꯨꯄꯥ 10,000ꯒꯤ ꯔꯦꯟꯖ ꯌꯧꯈ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯐꯣꯟꯁꯦ ꯁꯦꯝꯁꯪꯒꯤ ꯌꯥꯝ ꯑꯣꯐꯔꯗ ꯑꯩꯅ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯌꯥꯎꯈꯤꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯐꯔꯕꯅꯦ ꯑꯗꯨ ꯚꯤꯗꯤꯑꯣꯗꯨ ꯆꯪꯉ ꯑꯝꯇ ꯌꯦꯡꯁꯟꯕꯤꯌꯨ ꯑꯗꯨ ꯃꯌꯥꯝꯁꯦ ꯃꯔꯛ ꯊꯠꯅ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯤꯔꯕ꯭ꯔꯥ ꯃꯌꯥꯝ ꯀꯃꯥꯏꯅ ꯆꯥꯔꯕ꯭ꯔꯥ ꯆꯥꯗ꯭ꯔꯤꯕ꯭ꯔꯥ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯄꯨꯡ 9:45 ꯆꯠꯂꯦ ꯑꯌꯥꯝꯕꯅꯗꯤ ꯆꯥꯔꯝꯗꯧ ꯃꯥꯜꯂꯦ ꯀꯩ ꯃꯊꯦꯜ ꯆꯥꯅꯔꯕꯖꯥꯠꯅꯣ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯑꯩꯁꯨ ꯑꯝꯇꯪ ꯈꯪꯖꯒꯦ ꯃꯌꯥꯝꯁꯦ ꯑꯩꯁꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯥ ꯀꯩ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯑꯗꯒꯤ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯋꯤꯀꯦꯟ ꯑꯣꯏꯕꯒꯤ ꯏꯟꯁꯥꯡꯁꯦ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯅꯔꯝꯗꯧ ꯃꯥꯜꯂꯦ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯥꯏꯚ ꯇꯧꯕ ꯆꯪꯉꯛꯄꯗ ꯑꯩ ꯆꯥꯛ ꯆꯥꯗꯕꯤ ꯆꯪꯉꯛꯄꯗ ꯑꯍꯥꯎ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯅ ꯂꯩꯔꯝꯃꯦꯕ ꯕꯔꯕꯤꯟ ꯅꯤꯡꯊꯧꯖꯝ ꯆꯥꯔꯤ ꯑꯌꯥꯝꯕ ꯍꯥꯏ ꯕꯔꯕꯤꯟ ꯀꯔꯤ ꯏꯟꯁꯥꯡꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯎꯈ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝꯁꯦ ꯃꯍꯥꯔꯝꯕꯝ ꯅꯤꯕꯦꯗꯤꯇꯥ ꯁꯦꯠ ꯍꯥꯏ ꯅꯤꯕꯦꯗꯤꯇꯥ ꯂꯥꯏꯚꯁꯦ ꯑꯩꯅ ꯒ꯭ꯔꯨꯞꯇ ꯁꯤꯌꯔ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯐꯪꯗ꯭ꯔꯦ ꯃꯥꯜꯂꯤ ꯆꯪꯁꯟꯅꯔꯛꯇ꯭ꯔꯦ ꯉꯁꯤꯁꯦ ꯉꯔꯥꯡ ꯇꯧꯍꯧꯗꯕꯒꯤ ꯑꯣꯏꯖꯥꯠꯂꯥ ꯍꯧꯖꯤꯛꯁꯦ ꯂꯩꯕꯥꯛꯁꯤꯀꯣ ꯃꯈꯜ ꯃꯈꯜꯅꯤ ꯇꯧꯔꯤꯁꯦ ꯉꯁꯤꯗꯤ ꯆꯤꯀꯟ ꯑꯣꯏꯅ ꯆꯥꯔꯦ ꯍꯥꯏ ꯑꯁ ꯕꯔꯕꯤꯟꯒꯤꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯗ ꯏꯍꯥꯎ ꯍꯥꯎꯔꯝꯗꯧ ꯃꯥꯟꯗꯦꯕ ꯌꯦꯟꯅꯕꯨ ꯍꯥꯎꯗꯅ ꯀꯥꯡꯁꯣꯏꯗꯩ ꯍꯦꯟꯅ ꯍꯥꯎ ꯌꯥꯄꯣꯟꯇꯦꯕ ꯑꯩ ꯇꯧꯕꯅꯤꯀꯣ ꯃꯍꯥꯎ ꯌꯦꯟꯁꯥꯡ ꯁꯩꯗꯨꯔꯃꯟꯁꯨ ꯆꯥꯔꯦ ꯍꯥꯏꯌꯦ ꯁꯩꯗꯨꯔꯃꯟ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯈ꯭ꯔꯒꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯔꯥꯡꯅꯕ ꯀꯩꯅꯣꯝꯃ ꯑꯣꯏꯅ
ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯃꯅꯤꯄꯨꯔ ꯍꯥꯏꯔꯦ ꯑꯗꯨꯝ ꯏꯁꯥꯒꯤ ꯏꯔꯝꯗ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤ ꯈꯔ ꯀꯩꯅꯣ ꯂꯥꯜꯂ ꯆꯠ ꯌꯥꯗꯕꯒꯤ ꯃꯅꯨꯡꯗ ꯌꯣꯝꯁꯤꯜꯂ ꯂꯩꯕꯩ ꯇꯥꯏꯞꯇ ꯇꯧꯔꯦ ꯏꯁꯥꯒꯤ ꯏꯔꯝꯗ ꯂꯩꯔꯁꯨ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯁꯨ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯇꯦꯟꯁꯟꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯀꯩꯅꯣ ꯂꯩꯕꯗꯣ ꯇꯦꯟꯁꯟ ꯑꯃ ꯑꯗꯨꯝ ꯏꯂꯩ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯍꯥꯔꯝꯕꯝ ꯅꯕꯤꯗꯤꯇꯥ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯎ ꯏꯁ ꯁꯩꯇꯣꯟ ꯑꯗꯨꯝ ꯂꯩꯔꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯏꯔꯥꯡꯁꯤꯁꯨ ꯂꯣꯏꯔꯕꯒꯨꯝꯕꯅꯤꯀꯣ ꯂꯣꯏꯕꯗꯤ ꯅꯠꯇꯦ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯑꯒ ꯂꯣꯏꯁꯤꯟꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯗꯅ ꯑꯗꯩꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯗꯅ ꯑꯗꯩꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯄꯨꯟꯁꯤꯗꯣ ꯇꯞ ꯇꯞꯅ ꯍꯟꯖꯤꯜꯂꯛꯄ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯍꯟꯖꯤꯜꯂꯛꯄꯗꯤ ꯅꯠꯇꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯨꯗꯤ ꯍꯟꯂꯛꯄꯗꯤ ꯌꯥꯝ ꯋꯥꯔꯅꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯅꯗ꯭ꯔꯦ ꯏꯔꯥꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯆꯍꯤ 2-3ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔ ꯀꯅꯥꯒꯨꯝꯕꯁꯤꯡꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯖꯕ ꯀꯌꯥ ꯍꯥꯏꯗꯤ ꯀꯥꯏꯅꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯕꯅꯦꯕꯀꯣ ꯑꯁꯤ ꯑꯅꯥ ꯊꯣꯛꯇꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯅꯣꯔꯃꯦꯜꯗ ꯂꯥꯛꯑꯒꯁꯨ ꯍꯥꯟꯅꯗꯧꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯤ ꯑꯣꯏꯕꯗ ꯈꯔ ꯋꯥꯔꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯦꯜ ꯊꯨꯝ ꯏꯀꯅꯃꯤꯁꯦ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯒꯤꯗꯤ ꯈꯪꯗꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯤꯅ ꯕꯦꯛꯋꯥꯔꯗ ꯆꯍꯤ 10 ꯍꯦꯟꯅ ꯕꯦꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯍꯥꯟꯅ ꯐꯤꯕꯝꯗꯣ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯗꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯆꯥꯡꯗ ꯍꯟꯖꯤꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯇꯞꯅ ꯇꯞꯅ ꯍꯜꯂꯛꯏ ꯄ꯭ꯔꯤꯌꯣꯕꯔꯇ ꯂꯣꯡꯖꯝꯅ ꯒꯨꯗ ꯏꯚꯤꯅꯤꯡ ꯕ꯭ꯔꯣ ꯍꯥꯏ ꯏꯌꯥꯝꯕ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯁꯦ ꯂꯥꯏꯚ ꯁꯨꯝ ꯇꯧꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯕ ꯍꯧꯔꯝꯕꯅꯦ ꯑꯗꯣ ꯑꯌꯥꯝꯕ ꯆꯪꯁꯤꯟꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯇꯣꯝꯕ ꯊꯤꯉꯥꯝꯅ ꯁꯦꯝꯁꯪꯒꯤ AFM A series F series M series ꯍꯥꯏꯗꯣꯏ ꯃꯥꯜꯂꯦꯀꯣ ꯑꯍꯨꯝꯁꯤ ꯀꯔꯝꯕꯅ ꯐꯕꯒꯦ ꯍꯥꯏꯌꯦ A series ꯇꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯃꯤꯠ ꯔꯦꯟꯖ ꯍꯥꯏꯇꯥꯔꯦꯀꯣ ꯂꯨꯄꯥ 10,000ꯗꯒꯤꯅ 50,000 ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯁꯤ ꯂꯩꯕ F series ꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ 10,000ꯗꯒꯤ 20,000 M series ꯁꯤꯁꯨ ꯑꯗꯨꯝ ꯑꯗꯨꯋꯥꯏ ꯑꯣꯏꯕ ꯃꯔꯛꯁꯤꯗ ꯂꯩ ꯑꯗꯨꯒ ꯑꯍꯨꯝꯁꯤꯗ ꯀꯔꯝꯕꯅ ꯐꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯃꯜ ꯇꯥꯡꯕꯒꯤ ꯅꯠꯇꯦꯀꯣ F series ꯅꯗꯤ ꯀꯩꯅꯣꯅꯗꯤ khitang ꯐꯕ ꯃꯥꯜꯂꯤ A series ꯅꯀꯣ ꯑꯗꯣ F series ꯇꯣꯉꯥꯟꯈ꯭ꯔꯦ ꯍꯣꯏ A series ꯅ ꯐꯗꯣꯏꯅꯤ ꯃꯔꯝꯗꯤ ꯃꯃꯜ ꯇꯥꯡꯕꯒꯤ ꯋꯥ ꯅꯠꯇꯅ khitang ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯐꯣꯟ ꯑꯗꯨꯒꯤ ꯁꯦꯔꯤꯁꯤꯡꯗ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁꯁꯦ ꯈꯦꯠꯅꯩ ꯍꯥꯏꯇꯥꯔꯦ M series ꯀꯨꯝꯕ ꯑꯗꯩꯗꯤ F series ꯀꯨꯝꯕꯁꯤꯅ ꯉꯁꯥꯏꯒꯤ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠ ꯔꯦꯟꯖꯇ ꯑꯦꯐꯣꯔꯗꯦꯕꯜ ꯔꯦꯟꯖꯇ ꯐꯣꯟ ꯊꯤꯕ ꯀꯥꯡꯕꯨꯒꯤꯗ ꯃꯣꯏꯒꯤꯗꯃꯛꯇ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯁꯥꯕ ꯑꯗꯨꯝꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡꯗꯨꯒ ꯉꯁꯥꯏꯒꯤ A series ꯌꯥꯎꯔꯤꯕ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡꯗꯨꯒ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯕ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ A series ꯅ ꯍꯦꯟꯅ ꯐꯩ ꯄ꯭ꯔꯤꯌꯣꯕꯔꯇ ꯂꯣꯡꯖꯝꯅ ꯅꯍꯥꯟ ꯂꯥꯏꯐ ꯌꯦꯡꯍꯧꯗꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯐꯨꯜ ꯁꯄꯣꯔꯠ ꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯅꯍꯥꯟ ꯃꯃꯥꯡꯒꯤ ꯋꯤꯛꯇꯁꯨ ꯂꯥꯏꯚ ꯇꯧꯋꯦ ꯑꯗꯨ ꯂꯥꯏꯚ ꯇꯧꯕ ꯀꯥꯟꯗꯨꯗ ꯑꯗꯨꯝ ꯃꯃꯥꯡꯉꯩꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯏ ꯃꯇꯝꯗ ꯑꯗꯨꯝ ꯆꯥꯡ ナꯏꯅ ꯌꯦꯡꯕꯤꯔꯛꯄ ꯀꯃꯦꯟ ꯇꯧꯕꯤꯔꯛꯈꯤꯕꯁꯤꯡꯗꯣ ꯑꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯖꯩꯕꯀꯣ ꯃꯤꯡꯗꯣ ꯑꯗꯨꯝ ꯑꯩꯅ ꯀꯥꯎꯈꯤꯕ ꯇꯥꯔꯒꯁꯨ ꯍꯦꯛ ꯎꯕ ꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯑꯦ ꯁꯤꯗꯤ ꯃꯃꯥꯡꯉꯩꯗ ꯑꯗꯨꯝ ꯌꯦꯡꯉꯛꯈꯤꯕꯅꯤ ꯀꯃꯦꯟ ꯇꯣꯏꯅ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯅꯤꯅ ꯑꯩ ꯈꯜꯂꯦ ꯑꯗꯣ ꯅꯍꯥꯟꯒꯤꯗꯨꯗ ꯃꯃꯥꯡꯒꯤꯗꯨꯗ ꯌꯥꯝ ꯌꯥꯎꯔꯛꯇꯦ ꯑꯗꯩꯗꯤ ꯇꯟꯖꯥ ꯆꯥꯟꯅꯗꯕꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯆꯪꯉꯛꯇꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯁꯨꯝ ꯑꯩꯅ ꯂꯥꯏꯚ ꯇꯧꯔꯤꯁꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯗꯩꯗꯨꯗ ꯃꯌꯥꯝꯅꯁꯨ ꯈꯪꯅꯤꯡꯕ ꯂꯩꯕꯗꯣ ꯑꯗꯨꯝ ꯈꯔ ꯍꯪꯕꯗꯣ ꯑꯩꯅꯁꯨ ꯑꯈꯪꯕ ꯄꯥꯎꯈꯨꯝ ꯄꯤꯖꯕ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯀꯔꯤ ꯀꯔꯤ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯅꯤ ꯃꯔꯝ ꯇꯣꯄꯤꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯉꯛꯇꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯁꯂꯥꯇꯨ YMꯅ ꯃꯦꯁꯤ ꯚꯔꯁꯦꯁ ꯔꯣꯅꯥꯜꯗꯣ ꯍꯥꯏ ꯁꯂꯥꯇꯨ ꯃꯦꯁꯤꯒ ꯔꯣꯅꯥꯜꯗꯣꯒꯁꯦ ꯑꯁ ꯑꯅꯤꯁꯦ ꯌꯥꯝꯅ ꯇꯐ ꯑꯣꯏꯕ ꯀꯝꯄꯤꯇꯤꯁꯟ ꯀꯩ ꯍꯥꯏꯅꯤ ꯀꯝꯄꯤꯇꯤꯇꯤꯞ ꯃꯣꯏ ꯑꯅꯤꯁꯦ ꯈꯟꯗꯣꯛꯄꯗ ꯌꯥꯝꯅ ꯀꯅꯥꯅ ꯍꯦꯟꯅ ꯐꯕꯒꯦ ꯍꯥꯏꯗꯣ ꯄꯥꯝꯖꯕꯁꯦ ꯔꯣꯅꯥꯜꯗꯣꯅꯗꯤ ꯈꯤꯇꯪ ꯍꯦꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩ ꯋꯥꯈꯜꯁꯤꯗꯀꯣ ꯑꯗꯣ ꯃꯦꯁꯤꯗꯨ ꯑꯗꯨꯝ ꯄꯥꯝꯃꯦ ꯃꯦꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯈꯦꯠꯅꯕꯁꯦ ꯈꯤꯇꯪ ꯔꯣꯅꯥꯜꯗꯣꯅ ꯈꯤꯇꯪ ꯍꯦꯜꯂꯞ ꯂꯩꯕꯗꯧ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯋꯥꯈꯜꯁꯤꯗ ꯀꯃꯥꯏꯅ ꯑꯣꯏꯔꯤꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯅꯣꯏ ꯊꯤꯗꯣꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏꯗꯣꯏ
ꯑꯗꯨ ꯃꯣꯏ ꯑꯐꯥꯎꯕ ꯄ꯭ꯂꯦꯌꯔ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯔꯣꯅꯥꯜꯗꯣꯕꯨ ꯑꯣꯏꯔꯁꯨ ꯃꯦꯁꯤꯒꯨꯝꯕ ꯑꯣꯏꯔꯁꯨꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯥꯗꯒꯤ ꯑꯣꯏꯔꯝꯕꯗꯤ ꯀꯣꯏꯁꯟ ꯍꯪꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯐꯅꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯌꯥꯝ ꯇꯐ ꯑꯣꯏꯕ ꯀꯝꯄꯤꯇꯤꯁꯟ ꯑꯣꯏꯇꯥꯔꯒꯁꯨ ꯃꯁꯤ ꯑꯩꯒꯤ ꯍꯥꯏꯁꯤꯅ ꯈꯔ ꯑꯗꯨꯝ ꯍꯦꯟꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯊꯃꯣꯏꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯅꯤꯁꯤꯗꯩꯁꯤꯗ ꯐꯨꯠꯕꯣꯜꯗ ꯍꯩꯕꯒꯤꯗ ꯌꯦꯡꯉꯒꯅ ꯑꯃ ꯊꯣꯛꯂꯛꯑꯅꯤ ꯑꯗꯩꯗꯤ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯃꯤꯅꯨꯡꯁꯤꯒꯤꯗ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯣꯏꯁꯦ ꯂꯥꯏꯄꯣꯛꯀꯨꯝꯕꯅꯤ ꯃꯣꯏꯁꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯅꯍꯧꯔꯒ ꯃꯣꯏ ꯁꯤꯈ꯭ꯔꯁꯨ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯅꯗꯅ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯇ ꯆꯪꯁꯤꯜꯂꯛꯄꯁꯨ ꯌꯥꯎꯔꯝꯈꯤꯅꯤꯀꯣ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯆꯦꯅꯦꯜꯗ ꯑꯩ ꯄꯣꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁ ꯑꯃ ꯑꯩ ꯇꯧꯔꯝꯃꯦ ꯍꯥꯏꯔꯁꯨ ꯃꯥꯄꯟꯈ꯭ꯔꯦ ꯑꯇꯣꯞꯄꯁꯨ ꯀꯣ ꯃꯌꯥꯝ ꯑꯃ ꯍꯣꯏ ꯃꯣꯏ ꯑꯅꯤꯒꯨꯝꯕ ꯋꯥꯔꯜꯗ ꯑꯃ ꯉꯛꯇꯅꯤꯀꯣ ꯑꯗꯣ ꯃꯣꯏ ꯑꯅꯤꯒꯨꯝꯕꯁꯦ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯃꯤꯑꯣꯏꯕ ꯁꯃꯥꯖ ꯖꯦꯅꯦꯔꯦꯁꯟ ꯕꯥꯏ ꯖꯦꯅꯦꯔꯦꯁꯟꯗꯨꯒꯤ ꯑꯣꯏꯕ ꯍꯩꯕꯗꯤ ꯑꯗꯨꯝ ꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ ꯑꯗꯨꯕꯨ ꯀꯩꯅꯣ ꯇꯧꯅꯤ ꯍꯩꯗꯤ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯐꯣꯟꯁꯦ 5G ꯑꯣꯏꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯐꯣꯟꯁꯤꯁꯨ 5G ꯅꯦꯠꯋꯥꯛ ꯐꯪꯉꯤꯅꯦꯕ ꯁꯤꯝꯕꯨꯗꯤ ꯖꯤꯑꯣ ꯑꯣꯏꯕ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯗꯨꯝ ꯂꯩꯌꯦ ꯍꯥꯏꯇꯥꯔꯦ ꯃꯣꯍꯦ ꯘꯅ ꯑꯣꯏꯅ ꯃꯣꯍꯦ ꯘꯅ ꯑꯣꯏꯅ ꯔꯤꯌꯦꯜꯃꯤꯒꯤ ꯕꯦꯛ ꯅꯦꯛ ꯕꯦꯟ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯐꯪꯕꯅꯤ ꯔꯤꯌꯦꯜꯃꯤꯒꯤ ꯅꯦꯛꯕꯦꯟ ꯑꯃ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯤꯌꯦꯜꯃꯤꯒꯤ ꯅꯦꯛꯕꯦꯟ ꯑꯃ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤ 1,600 ꯑꯗꯨꯋꯥꯏꯃꯨꯛꯀ ꯄꯤꯕꯅꯦꯕ ꯑꯣꯐꯔ ꯂꯩ ꯃꯇꯝꯗ 1,000ꯒ 1,400 ꯑꯗꯨꯋꯥꯏꯗꯒ ꯐꯪꯕꯅꯤ ꯑꯗꯨꯋꯥꯏꯃꯨꯛꯀ ꯄꯤꯕꯅꯦꯕ ꯑꯣꯐꯔ ꯂꯩ ꯃꯇꯝꯗ 1,000ꯒ 1,400 ꯑꯗꯨꯋꯥꯏꯗꯒ ꯐꯪꯕꯅꯦ ꯃꯃꯜ ꯍꯣꯡꯉꯤ ꯀꯥꯏꯅꯒ ꯅꯨꯡꯉꯥꯏꯇꯕ ꯃꯥꯟꯕ ꯈꯟꯕꯤꯔꯨꯅꯨꯀꯣ ꯌꯥꯝ ꯅꯪꯗꯅ ꯇꯧꯔꯁꯨ ꯑꯗꯨꯝ ꯄꯥꯀꯤꯁꯇꯥꯟꯒ ꯏꯟꯗꯤꯌꯥ ꯃꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯏ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯇꯧꯏ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯀꯥꯞꯁꯤꯜꯂꯛꯑꯦꯅ ꯑꯗꯨꯝ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯝꯁꯨ ꯑꯣꯏꯔꯦ ꯁꯤ ꯃꯌꯥꯝ ꯏꯟꯗꯤꯌꯥꯒꯤ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯅꯦꯠꯋꯥꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯃꯐꯝꯁꯤꯅ ꯑꯣꯏꯗꯣꯏꯅꯤ ꯃꯔꯛꯇꯁꯨ ꯇꯠꯂꯦ ꯅꯦꯠꯋꯥꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯊꯣꯛꯂꯛꯄꯁꯨ ꯌꯥꯗꯕ ꯀꯔꯤ ꯎꯄꯥꯏ ꯇꯧꯒꯗꯕꯅꯣ ꯃꯁꯤꯗꯤ ꯋꯥꯏꯐꯥꯏꯒꯨꯝꯕꯗꯒꯤ ꯇꯧꯔꯒꯗꯤ ꯑꯃꯨꯛꯇ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯔꯔꯣꯏꯗꯕꯅꯤ ꯑꯝꯇ ꯑꯗꯨꯕꯨ ꯋꯥꯏꯐꯥꯏꯁꯦ ꯑꯗꯨꯗꯤ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯏꯌꯥꯝꯕ ꯉꯁꯥꯏꯒꯤ ꯇꯨꯂꯣꯡꯖꯝꯅ ꯍꯪꯕꯤꯔꯛꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯄꯥꯀꯤꯁꯇꯥꯟꯒ ꯏꯟꯗꯤꯌꯥꯒꯒꯤ ꯍꯟꯗꯛꯀꯤ ꯁꯤꯁ ꯐꯥꯌꯔ ꯇꯧꯔꯒ ꯂꯣꯏꯁꯤꯟꯈꯤꯕꯁꯦ ꯃꯣꯏꯗ ꯑꯐꯕ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯌꯥꯕ ꯃꯇꯝ ꯑꯃꯗꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯒ ꯂꯥꯟ ꯇꯧꯗꯕꯅꯁꯨ ꯍꯦꯟꯅ ꯐꯩ ꯂꯥꯟ ꯇꯧꯕꯗ ꯑꯩ ꯑꯦꯟꯀꯔꯦꯖꯁꯨ ꯇꯧꯗꯦ ꯄꯥꯝꯁꯨ ꯄꯥꯝꯖꯗꯦ ꯑꯗꯨꯒ ꯂꯥꯟꯒꯤ ꯀꯩꯅꯣꯁꯦ ꯀꯣꯟꯁꯤꯀ꯭ꯋꯦꯟꯁꯦꯁ ꯃꯌꯥꯝꯗꯣ ꯊꯣꯛꯂꯛꯀꯗꯕꯗꯣ ꯑꯗꯨ ꯑꯩ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯕꯤꯡ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯃꯤꯂꯤꯇ꯭ꯔꯤ ꯐꯣꯔꯁ ꯐꯦꯃꯤꯂꯤꯗ ꯑꯩ ꯕꯤꯂꯣꯡ ꯇꯧꯕꯅꯤꯅ ꯑꯩ ꯈꯪꯉꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯑꯋꯥꯕꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯩ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯅ ꯂꯥꯟ ꯃꯐꯝꯗ ꯆꯠꯈ꯭ꯔꯀꯥꯟꯗ
ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯕꯗꯣ ꯑꯩꯈꯣꯏꯇ ꯅꯠꯇꯅ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯗꯁꯨ ꯊꯕꯛ ꯑꯥꯔꯃꯤꯗ ꯊꯕꯛ ꯇꯧꯕ ꯑꯗꯩ ꯁꯤꯐꯥꯏ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯃꯣꯏꯅ ꯋꯥꯔꯝꯒꯗꯕꯗꯣ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯗꯩꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯗꯕ ꯑꯗꯩꯗꯤ ꯃꯤ ꯑꯅꯤ ꯐꯨꯅꯔꯗꯤ ꯑꯩꯈꯣꯏꯅ ꯐꯨꯅꯦꯗꯤ ꯂꯩꯇꯦ ꯃꯣꯏꯅꯁꯨ ꯈꯔ ꯐꯨꯔꯛꯀꯅꯤ ꯍꯥꯏꯕ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯕꯅꯤ ꯂꯥꯟꯗꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯇꯟꯖꯥ ꯄꯔꯥ ꯇꯝꯕꯤꯕ ꯌꯥꯕ Haidur Rahman said hi. My Mohib Shamay mobile battery से 10,000 mAh ꯑꯣꯏꯗꯣꯏꯅꯤꯀꯣ ꯌꯥꯝ ꯑꯗꯨ 10,000 mAh ꯗꯤ ꯊꯣꯛꯂꯛꯇ꯭ꯔꯤꯁꯦ ꯂꯩ ꯁꯦꯝꯕ ꯑꯗꯨꯝ ꯌꯥ ꯃꯥꯒꯤ ꯅꯣꯡꯃ ꯍꯦꯟꯅ 5ꯗꯤ ꯃꯣꯏꯒꯤ ꯑꯣꯞꯁꯟꯁꯦ ꯊꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯍꯧꯔꯀꯥꯟꯗ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯑꯗꯨꯝꯅ millions of dollars ꯗ ꯊꯥꯗꯕ ꯄꯣꯔꯛꯄ ꯍꯥꯏꯅ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯏꯀꯅꯃꯤꯁꯦ ꯌꯥꯝꯅ ꯕꯨꯁ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯂꯥꯟꯁꯦ ꯃꯇꯝ ꯈꯔ ꯂꯦꯞꯄꯅꯤ ꯍꯥꯏꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯂꯝꯍꯦꯜꯂꯛꯑꯒꯗꯤ ꯐ꯭ꯔꯤ ꯍꯦꯟꯗ ꯑꯥꯔꯃꯤꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯑꯌꯥꯕ ꯒꯣꯔꯃꯦꯟꯅꯁꯨ ꯄꯤꯈ꯭ꯔꯦ ꯉꯁꯤ ꯄ꯭ꯔꯦꯁ ꯔꯤꯂꯤꯁꯇ ꯆꯤꯐ ꯑꯣꯐ ꯗ ꯑꯦꯌꯔ ꯁ꯭ꯇꯥꯐ ꯑꯥꯔꯃꯤ ꯉꯁꯤ ꯄ꯭ꯔꯦꯁ ꯔꯤꯂꯤꯁꯇ ꯆꯤꯐ ꯑꯣꯐ ꯗ ꯑꯦꯌꯔ ꯁ꯭ꯇꯥꯐ ꯑꯥꯔꯃꯤ ꯁ꯭ꯇꯥꯐ ꯅꯦꯚꯦꯜ ꯁ꯭ꯇꯥꯐꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯣꯏꯅ ꯁꯤꯁꯐꯥꯌꯔ ꯚꯥꯏꯂꯦꯠ ꯇꯧꯔꯒ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯔꯣ ꯍꯥꯏꯅ ꯑꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯇꯧꯁꯨ ꯇꯧꯔꯣꯏ ꯃꯣꯏ ꯑꯗꯨꯝ ꯗꯝꯒꯥꯗꯣ ꯈꯔ ꯊꯣꯛ ꯃꯣꯛ ꯇꯧꯕꯩ ꯋꯥꯅꯤ ꯃꯣꯏꯗꯤ ꯃꯣꯏꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯦꯡꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯣꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯆꯥꯏꯅꯥꯗꯒꯤ ꯂꯧꯔꯨꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯗꯨꯗꯤ ꯄꯨꯔꯥ ꯐꯥꯒꯤ ꯇꯥꯔ ꯇꯣꯛꯈ꯭ꯔꯦ ꯍꯟꯗꯛ ꯏꯟꯗꯤꯌꯥꯗꯒꯤ ꯀꯥꯞꯁꯤꯟꯈꯤꯕ ꯃꯤꯁꯥꯏꯜ ꯃꯌꯥꯝꯁꯤꯡꯗꯣ ꯃꯣꯏ ꯄ꯭ꯔꯣꯇꯦꯛꯁꯤꯡꯗꯣ ꯇꯥ ꯄꯣꯛꯈꯥꯏꯅ ꯇꯧꯔꯦ ꯏꯟꯗꯤꯌꯥꯒꯤꯗꯤ ꯍꯥꯏꯅ ꯑꯇꯣꯞ ꯃꯐꯝ ꯈꯔꯗ ꯊꯥꯗꯣꯛꯄꯅꯤꯁꯨ ꯍꯥꯏꯔꯤ ꯃꯔꯝꯗꯤ ꯑꯁꯤꯗꯤ ꯁ꯭ꯋꯥꯏ ꯂꯣꯀꯦꯁꯟ ꯇꯥꯔꯒꯗꯤ ꯂꯝꯍꯥꯡꯗ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯇꯥꯅꯤꯡ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯇꯥꯕ ꯃꯇꯝꯗ ꯂꯝꯍꯥꯡꯗ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯇꯥꯅꯤꯡ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯇꯥꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯍꯟꯗꯛ ꯑꯀꯥꯁ ꯇꯤꯔ ꯍꯥꯏꯅ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯃꯣꯏꯅ ꯀꯥꯞꯄꯛꯄ ꯃꯤꯁꯥꯏꯜ ꯈꯨꯗꯤꯡꯃꯛ ꯗ꯭ꯔꯣꯟ ꯈꯨꯗꯤꯡꯃꯛ 100% ꯌꯨꯇꯤꯂꯥꯏꯁ ꯇꯧꯕ ꯉꯝꯕ ꯑꯀꯥꯁ ꯇꯤꯔ ꯁꯥꯕ ꯅꯨꯄꯥꯗꯣ DRDO ꯀꯩꯅꯣꯒꯤꯗꯣ ꯃꯃꯤꯡꯗꯤ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦꯀꯣ ꯑꯩ ꯅꯤꯡꯁꯤꯡꯉꯝꯕꯅꯤ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯇꯝꯗꯨꯗ ꯗꯣꯛꯇꯔ APJ ꯑꯕꯗꯨꯜ ꯀꯂꯥꯝꯅ ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯖꯦꯛ ꯁꯤꯟꯅꯕꯅꯤ ꯀꯥꯏꯅ ꯃꯥꯅ ꯌꯥꯝ ꯃꯥꯒꯤ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯂꯩꯈꯤꯕꯅꯦ ꯑꯗꯨꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯒꯤ DRDO HL ꯀꯥꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯌꯥꯝꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯤ ꯃꯣꯏ ꯂꯥꯏꯁ꯭ꯔꯝ ꯔꯟꯖꯟꯅ ꯃꯦꯁꯦꯖ ꯑꯃ ꯀꯃꯦꯟ ꯑꯃ ꯇꯥꯏꯞ ꯇꯧꯔꯝꯃꯦ ꯑꯗꯣ ꯀꯛꯊꯠꯈ꯭ꯔꯕ ꯃꯥꯜꯂꯦꯀꯣ ꯑꯩ ꯊꯦꯡꯅꯗ꯭ꯔꯦ ꯎꯗ꯭ꯔꯦ ꯃꯥꯅ ꯔꯤꯇ꯭ꯔꯦꯛ ꯇꯧꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯔꯛꯇꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯂꯥꯏꯚꯁꯦ ꯑꯃꯨꯛ ꯇꯠꯂꯨꯔꯕꯅꯦ ꯅꯦꯠꯁꯦ ꯑꯗꯨꯅ ꯏꯌꯥꯝꯕ ꯄꯤꯌꯣꯕꯔꯇꯥ ꯅꯣꯡꯖꯝꯅ ꯉꯁꯥꯏ ꯏꯔꯛꯈꯤꯕꯗꯣ ꯉꯁꯥꯏꯒꯤ ꯒꯖꯥꯗꯤ ꯄꯟꯕꯅꯦ ꯑꯗꯨꯅ ꯂꯥꯟꯁꯤꯒꯤ ꯃꯥꯡꯖꯕꯁꯦ ꯃꯣꯏꯗꯤ ꯑꯩꯈꯣꯏꯗꯤ ꯈꯔ ꯃꯐꯝ ꯈꯔ ꯁꯣ ꯇꯣꯛꯄ ꯅꯠꯇꯅ ꯃꯣꯏꯗꯤ ꯑꯃ
ꯑꯂꯦꯡ ꯑꯂꯦꯡ ꯄꯨꯊꯕꯒꯤ ꯐꯤꯕꯝꯗ ꯃꯣꯏ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯑꯕꯅꯦ ꯑꯗꯨꯒ ꯃꯣꯏ ꯄꯥꯀꯤꯁꯇꯥꯟꯅ ꯇꯦꯔꯔꯁꯤꯡ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤꯅ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯈ꯭ꯔꯦ ꯀꯩ ꯆꯥꯎꯅꯕ ꯌꯣꯒ ꯃꯄꯨ ꯆꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯑꯃ ꯂꯩꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯀꯤ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯑꯃꯨꯛ ꯇꯧꯔꯦ ꯍꯥꯏ ꯑꯗꯨ ꯇꯥꯂꯤꯕꯥꯟꯅ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯑꯃꯨꯛ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏꯠ ꯀꯥꯁꯃꯤꯔꯁꯤ ꯂꯧꯁꯤꯟꯅꯕꯒꯤ ꯇꯥꯔꯒꯦꯠꯅꯤ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯒꯗꯤ ꯄꯥꯀꯤꯁꯇꯥꯟꯁꯤ ꯁꯔꯨꯛ 3 ꯊꯣꯛꯅ ꯀꯥꯏꯗꯣꯏꯅꯦꯕ 5 ꯊꯣꯛꯅꯕꯨ ꯀꯥꯏꯗꯣꯏꯅꯤ ꯃꯣꯏ ꯈꯩꯕꯔ ꯄꯈꯇꯨꯟ ꯍꯥꯏꯕ ꯀꯩꯅꯣ ꯃꯊꯛꯂꯣꯝꯗꯁꯨ ꯑꯃ ꯂꯩꯕꯅꯦ ꯀꯟꯐ꯭ꯂꯤꯛ ꯌꯥꯝ ꯊꯣꯛꯏꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯍꯟꯗꯣꯛꯆꯈꯤꯕꯅꯤ ꯈꯣꯡꯐꯝꯁꯦ ꯊꯣꯏꯕ ꯂꯨꯄꯥ 10,000 ꯐꯥꯎꯕ ꯑꯐꯕ 11,000 13 ꯑꯗꯨꯋꯥꯏꯐꯥꯎꯗ ꯂꯩꯕꯅꯦ ꯑꯗꯨ ꯑꯣꯏꯅ ꯂꯩꯌꯣ ꯀꯩꯅꯣꯒꯤ ꯚꯤꯚꯣ T3X ꯍꯥꯏꯕ꯭ꯔꯥ ꯍꯣꯏ T3X ꯍꯥꯏꯗꯣꯏꯅꯤ ꯋꯥꯇꯔ ꯄ꯭ꯔꯨꯐꯁꯨ ꯑꯣꯏꯕꯅꯦ ꯐꯣꯟ ꯄ꯭ꯔꯤꯌꯥꯅ ꯑꯍꯝ ꯍꯥꯏ ꯑꯍꯝ ꯑꯍꯝ ꯃꯥꯏꯕꯝ ꯊꯣꯏꯕ ꯁꯦꯠ ꯍꯥꯏ ꯃꯥꯏꯊꯣꯏ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯅꯦꯠꯋꯥꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯂꯩ ꯂꯣꯀꯦꯁꯟꯁꯦ ꯅꯦꯠꯋꯥꯛꯇ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯅꯦꯠꯋꯥꯛꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯦ ꯔꯤꯆꯥꯔꯖ 5Gꯁꯨ ꯑꯗꯨꯝ ꯐꯪꯉꯤ ꯐꯣꯟꯁꯤꯁꯨ 5G ꯁꯞꯄꯣꯔꯠ ꯇꯧꯕ ꯐꯣꯟꯅꯤ ꯑꯗꯣ ꯅꯦꯠꯋꯥꯛꯁꯨ ꯑꯗꯨꯝ ꯐꯨꯜꯗ ꯕꯥꯔꯁꯦ ꯁꯤꯒꯅꯦꯜ ꯇꯧꯔꯒ ꯑꯦꯗ꯭ꯔꯦꯁꯇꯨꯅ ꯅꯪ ꯍꯥꯞꯄꯒ ꯑꯗꯨꯒ ꯀꯦꯁ ꯑꯣꯟ ꯗꯦꯂꯤꯚꯔꯤ ꯇꯧꯔꯛꯑꯒꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯐꯔꯦ ꯇꯧꯕ ꯅꯠꯇꯦ ꯑꯦꯌꯥꯔꯇꯦꯜꯁꯦ ꯑꯗꯣ ꯁꯤꯝ ꯅꯦꯠꯋꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯕꯒ ꯍꯦꯟꯖꯜꯂꯝꯃꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯂꯥꯏ ꯑꯃ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯎꯪꯉꯒ ꯂꯩꯔꯦ ꯍꯥꯏ ꯁꯤꯁꯦ ꯌꯥꯝꯅꯁꯨ ꯂꯩꯔꯦ ꯃꯁꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯁꯦꯝꯗꯣꯛꯅꯤꯡꯉꯥꯏꯗꯤ ꯑꯩ ꯁꯤꯅ ꯂꯣꯀꯦꯁꯟ ꯅꯦꯠꯋꯥꯛꯇꯤ ꯑꯗꯨꯝ ꯐꯨꯜ ꯐꯪꯕ ꯑꯣꯏ ꯂꯩꯔꯦ ꯁꯤꯅ ꯍꯥꯏꯗꯤ ꯂꯥꯏꯚ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯇꯝꯗꯁꯨ ꯅꯦꯠ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯐ꯭ꯂꯛꯆꯨꯋꯦꯠ ꯇꯧꯕ ꯃꯥꯜꯂꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ